Mohan Bawatna Fungdorok Lozamasi Hanadaki su Fungdorok Sulai, Adu Matam Kardi Sanki Gani Haibagi, Matam Sangduribuzi, Matam Sida, Akoi Kari Karamba, Agenda Karamba, Ingtapasanti, Nama Pukalakpa Yabage, Haibagisu, Kogi Areski Sipna, Narang Sifungdorok Lozamasi, Hanada, Ozagi Motkari Tambining. Hanumakta notice window television ke yuki news analysis meng tabiru puno pui kung nona kurumjari RSS ki sip mon bagabit ki wapam je ma mathanda na temi pum khudin mang na hai meng tongan bagi wa khatani mana karam mong na jilam pam no hai budu adugi wa ne boko mana ing tap hanjelak pam bagi meng am leigani akhoi sai gi meng am leigani meng ani du contradictory oiba oidabra hai dudi koi sui yeng batabani Luridi BJP hoigi RSS haibasi hoigi magi main objective si kaino haiba kanda Hindu way of life da based over laiba ama bharatbarsha ma lingba haibase masi RSS ki motto ni masi gi damakta makoina sahi lisang shitna haitare ko masi gi damakta organize tawga laibneba election fight tawdana election political matam gi ba politically ahomba mayam da moi influence leitargasu moi masasi direct political party amo oina mikhal thengna ba yaudana moi si social organization oina yamna dedicated oiba aidi magi extreme mai hindutwa haitare ko aduna masigi posida lakpani masigi posigi organization si sange moina Hindu way of life ama any religion ama sasanu ma Islam oibi ai ma Christian oibi ai ma Buddhist oibi ai but hairiba Hindu natraga hairiba Christian natraga hairiba magi Islam or natraga na any form of religion ko any form of faith che masi leiba even lai leite na hairabokta magi practice ta magi family gi practice ta magi way of life ta ko hairiba khoigi hana primitive practices sing loina raga leiba taragadi that is called Hindu haiba mogi hoigi interpretation ama so Supreme Court na so pigra banebuko Hinduism is not a religion, it is a way of life ena aduna sigi posi masi influence to inisum sumaina leiba ko leiba ka nangna Christian lawga su nangna Vaishnav salaga su nangna Islam salaga su nangna madu tawdringai da Islam do ondringai da Islam lawdringai da hanagi primitive practices kralei dana ko nangi way of life ama madu nangna nangi society da aduga nangi food habit da or natraga nangi labor practices sing adu da nangna madu practice tawraga leiba taragadi you are Hindu haibase masi gi motto si da ne mon singhelaka aduna makoina singda manipur gi maru oina singda tamda tonga north east ki area mayam sing tribal area lei mayam sing sida moi sing si Christian olagasu nakoi gi hana gi primitive practices mayam sing ado noi tawraga leibani na samna hai kanda khoi gi sida su khoi line thau lat pa leiri tana ko line thau lat li sing da su lat pa mayam leiri tana ko are moi cultural practices routine lawro ki kari gi amagi phije seksha da kari da mayam tawri tana ko even na khoi gi India gi topa state sing da su Bengal da adagi Manipur da su Muslim Islam dharma lawraga su makhoi gi way of life da Islamic text to gi wang model leiba practices kara dum muna tawri mayam sing ase masi si tawraga leibani na makhoi si Hindu ni haidana moi di oiba adugumba moi sankalpa am leibo ko adugi mayam sing du na maram morkan adugi way of life to da moina sanghel laga moi di sing man tam khaidana RSS ki organization si mai sandu oga moi Hindu twaling na bi sandu leibani na moi gi miyeng amada karmaina bharat chi define to buno haibudo aduna maram morka adui contradiction mayam tur moi sanga leibani na moi gi area information mayam lerongani but akhoi gi su akhoi gi oiba way of life amada karmaina hanjelanga de gi haibasi akhoi loi khanaba pone buko aduna matam it will take time haibase sidi dum loi haina rega lei maram aduna RSS ki leriba magi kanu de gi hairiba pot adagi akhoi mayam haina riba poaching asire da trust deficit ama leri se karmaina masi erase tawdage kamaina muthat kadage haiba pochine hoji luriba pochi kari solution na political solution na yagadoriba social solution na yagadoriba kari no dialogue mayam ma social akoi gi hana cultural practices mayam sing si akoi link up tawrga koi ji amata ne na expose tawdoribra anata gana political oba unity amada kamain sem dori gi haiba pochi
masana leigiba conflict si leigrabnina soidana matam changba tabane adugi miyeng degi magi oba miyeng ama pijabani akhoi na sudum hairi hande sudum hairi hojik leiba posing da tapak yaro edu tawda tawrena hawdi hawri dana khraga transit khraga satna banna tra kainom tawba khotpa kaidoba khraga laiba airport gi tawba khotpa de ama satpa de kaino anyhow laitana ko even masigi mayam singa se khoi adum matam du du miyeng batabani aina I hanbagi siri sumaina thamjage tagat chani oja du ai ani shubda lakchani yusina khoi gi December